Akashbani Imphal Wahengbam Rajesh na pau pajari ahanbada maroiba pau Security Force na Tengnopal amasung Chandel jila dagi drug amadi kujukulai sing phagatle India Med Bibhag na hari lakliba cheul ama asida awang nongpok Bharat Sub Himalayan West Bengal amasung Sikkim gi mafam kya da akhak araw yauna nong kan chugani amasung Election Commission na hari Bharat na ningkha tamlaba matung da khwaidagi masing yamna vote thadabagi chang nongchup Bengal da oiki Raja Sigi Sing amasung tampaki tongan mafam singda Security Force ki maikai digi ain kaiba pamdaba thokdok sing thoktana bagidamak paikapayaba sexual thorang sing makhatana lakwatli Manipur Police Control Room gi paun hai Security Force na ngarang Tengnopal jila gi Tengnopal Police Station na konba IVR area singda thi humbagi thabak chathabada brown sugar yauna WY tablet sing phagat pangamki mafam adudagi Security Force na sabun cap Anida haplamba brown sugar kilogram tara nithoi lumba WY packet tara amasung chaka mari pamba gari ama phaki Chandel jilagi Molcham Police Station na konba Khangtung village area digi Security Force na magazine yauba 7.62 K09 assault rifle ama single bolt rifle mari Moxer style sporting rifle ama shotgun ama magazine yauba SMG ama magazine yauba pistol ama pompi mari grenade ahum detonator ahum baufeng radio set manga tongan ba kapa yariba nongoi maru kunipan 12 ghost cartridge manga phagapangam ki Amarom da hauki balai papon numita Bisnupur jilagi upokpi mayai lekai digi NRF engi active cadre ama Security Force na phaki hari None jilagi Khopum bazar da ngarang numidang mai sakpagi thokdok ama thokki thokdok adu numidang pung tara ma thoirom tarakpa adwaida thokki bani aikhoi gi none paumin hai mai sakpa aduda thau yonba dukan yauna yum mapan hena mai na sakki Pau adu hek phangbaga None Fire Service Station gi kangbu ama mafam aduda khonglai thuna changsin na bahona ki mai sakpa mafam adu yauna bahona beda lambi gi khudong sadabana maram oiraga ngasi ayuk pung ahum adwaida Fire Service gi kangbu adu mafam adu thungduna makhata na mai adu sandoktuna bahona ki Haujik phawbagi oina mai adu karamna haurakibno haibadu khangba ngamdri thokdok aduda misi mina amadi asok apan yawbagi pau leitri Assam Rifles na ngarang Nambol Police Station gi OC Kainogi Ward Member sing Village Chief sing amasung Community Member sing ga unuduna wari sanabagi thauram ama pangthokre wari sanaba aduda miyam amasung Assam Rifles ki marakta ngaksel yauna hena apaba mari thamnaba pandamda pangthokibani hairi Kaksing jilagi paleda leiba garrison da Assam Rifles na senduna naha sing bupungning thogotpa amasung kujukulai sing yenghanbagi thauram ama pangthokre thauram adu mairoi sing amadi makhoi gi ahal laman sing yauna punna mioi marfu henbana saru yaki Churachandpur amasung Kaithel Mambida Assam Rifles sinduna Operation Sindurna sahi pharakpa thauram amasung awareness program pangthokki thauram aduda oza amasung mahiroi sama nifu mangarom henmana saru yaki thauram aduda Operation amasung National Security gi maruiba sing khanganki Kaithel Mambi Garrison da Assam Rifles ki Public School gi mahiroi sing da Operation Sindur gi matang na khanganaba informatics session amasu pangthokki Churachandpur da su Operation Sindur ga mari lenana college sing gi oiba awareness program amasu Assam Rifles na sinduna pangthokki Amaramda Kaksing Garrison da su Assam Rifles na sinduna mahi masing amasung sana khonabagi lamda naha sing pungning thogopagi thoram amasu pangthokki DIPR Manipur Fact Check haiba Rajagi Directorate of Information and Public Relations ki official Facebook page amasung DIPR gi scheme singi matang na miyambu hena khanganabagi thauram ama ngasi Imphal gi Kaisampata laiba DIPR gi auditorium da pangthoklagani thauram adu da IPR gi Secretary Hungyo Warsang Director Dr. T.H. Charanjit Singh Saruk Yagani Maduda Manipur State Journalist Award Scheme Manipur Working Journalist Welfare Scheme amasung Manipur Working Journalist Pension Scheme gi matangda khananainabagi thoram amasu pangthokkani Jiribam jila da laiba Inungambi Manipuri Dance Academy da ngarang International Dance Day gi thoram pangthokre Academy asina sinduna masigi auditorium da pangthokiba thoram aduda Creator of Modern Ballet haina khangnaba Jean George Nobere amadi atay masak naraba artist kaya gi mafam da lay katuna ikay kumnaba utki saknaraba sing asigi maramda wangang ba amadi academy asigi artist sing na maibi jagoy upana sing bana thauram adugi mapungoi ba saktam oiki
MSPCL amasung MSPDCL gi tarif petition gi matang la miyang gi oiba public hearing ama ngasi pangthokani senba sahi lising ani kuntaruk ki oina pangthokkodariba public hearing asi ngasi ayuk Imphal gi Hotel Classic Grande da pangthokani tabiriba pawasi Akashbani Imphal legini India Meteorological Department na lagliba chayol ama asida awang nokpok Bharat Sub Himalayan West Bengal amasung Sikkim gi mafam kyada akhak araw yauna nong kana chugani hari mafam kharada nuksit chikani Bibag asin hai ngasi Assam Meghalaya Sub Himalayan West Bengal amasung Sikkim gi mafam kyada nong kana chugani awang nokpok Bharat Bihar gi awang nokpok thangba saruk amasung Western Himalayan lamdam natana lebak ki mafam pumada sabagi sang Celsius degree nifu degi nifu taru phawa oiki Uttar Pradesh ki Bandada sabagi chang Celsius degree nifu manga dasmik taruk yaubuna ngarangi oina khwaidigi saba mafam oiki Election Commission hari ningkha tamlaba matungda nongchu Bengal da khwaidigi masing yamna bot thadanaki ngarang bot thadanaki ba jila tareki Vidhan Sabha Kendra sama nifu nitoi da bot thadabagi chang sada marfudra matoi dasmik taruk taruk oiki Thasi kulhumdoi da bot thadana kiba sit chama yangkhain thoi da bot thadabagi chang chada marfudra humdoi dasmik amamapan oiki tangkak ani asigi apunba bot thadabagi chang chada marfudra ni thoi dasmik mari taret ni Nongchu Bengal da inkumja lising ani tara mathoi da pangthokiba Raja Vidhan Sabha Mikhalda bot thadabagi chang chada marfu mari dasmik taret ani oiki Chief Election Commissioner Gyanesh Kumar Nahai Bharana Ningkha tamlaba matungda khwaidagi mising yamna thoroktuna bot thadakiba asida voter khudimaki mafamda ikai khumnaba uli ngarang pangthokiba mikhal adu Chief Election Commissioner Gyanesh Kumar Election Commissioner Dr. S.S. Sandhu amasung Dr. Vivek Joshina live webcasting tawduna yengki ngasi phongma pawse singi maru pawsingedama hojik Khaidem Geetchandra leire Geetchandra Thagatsari Rajesh Tronglaubi thodok kamari lenana Chief Minister Yonam Khemchana phongdokki wafam NRC updated taunaba luptara margi wafam yauna tongan ba pausing ngasi Manipur da phongba pause singa handalamaida maroiba pausing oina phongnari pausing asi pongnafam People's Chronicle Huyalan Pau Sanaleba Manipur Mail Kanphu Mail Tamenglong Times amsung Hills Hornbill Express pause sing asi da su phongnari Tronglaubi thodok lengak asi bu semaningdaba irang sagatning bakharana sathabu orangani haiba Chief Minister gi wafam amasung West Bengal gi Mikhalda mathau toramba security ngasidagi Manipur da lakpa hauragani haibasina pongnaphamge ahanba amasung anisuba headline tawri Chief Minister Yumnam Khemchana phongdokki wafam asi People's Chronicle yauna atai pause singda tongan bamongda headline tawduna phongnari pausi huelan pauda angang hatpasing senpham leiroi tonglaubi gi thodok asi lengak semhaningdaba ingtappa purakningdaba kharana sathabu oigani thajai haina phongli High Court ta Manipur land manungda mafam khangkhidraba mioi kunthani thogi khongol libiyu haiba wakat DGP amasung Bishnupur SP na paukhum pibagi matam sangdokpiyu haijarakre haibasina huelan pauge ahanba headline tawri BJP ge aranba propaganda miyamna thajabigunu haiba paw amasu pawse asimaki ahanba lamaida phongli NRC updated tawnaba gazette thokhangadabani lup taramari mathau taba framework semhauba tangai phade haiba paw yauna Ukhul district ta yamna kan khuthokna khre AR gi DIG na nemcha kibgen amadi UNC ga unakhre haibasina sanalebak ta phongli Governor na school building sanga khre haiba pawm su Manipur Mail gi hanba lamai da phongli pawsi Ganphu Mail da Tamenglong gi paw Shankar Kane Vidyalaya Governor na sanga khre haina phongli Chief Minister na project manga sanga khre CSO sing amasung miyamna punna thobak tawminaduna state asida shanti amasung nungsi sana puraksi haina Chief Minister na phongdokki wafam Hills Hornbill Express ga hanba lamai da phongli Langthaban Kendra gi chawkat thorang gi project sing sangaba gi thorumda Deputy Chief Minister Losi Dikhona Kanglup Phurup sing gi marakta nungsi sana puraknaba appeal tawkhre haiba paw Tamenglong Times gi hanba lamai da phongli Rajesh Thagachari Geetchandra aroibada maroiba paw security force na Teknopal amasung Chandel jila degi drug amadi khujuklai sing phagatle India Med Bibag na hari lagliba chayol ama asida awang nongpok Bharat Sub Himalayan West Bengal amasung Sikkim gi mafam kyada akhak arag yauna nong kana chugani amasung Election Commission na hari Bharat na ningkha tamlaba matungda khwaidagi masing yamna bot thadabagi chang nongchup Bengal da oiki paw loijare